ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯃꯦꯗꯤꯌꯥꯒꯤ ꯂꯝꯗꯗꯤ ꯊꯣꯏꯗꯣꯛꯅ ꯅꯣꯞꯄ ꯀꯩꯅꯣ ꯅꯠꯇꯦ ꯁ꯭ꯇꯦꯠ ꯅꯠꯇꯦ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯑꯗꯨꯝ ꯃꯁꯤ ꯑꯗꯨꯝ ꯃꯁꯛ ꯑꯗꯨꯝ ꯊꯣꯛꯄ ꯑꯗꯒꯤ ꯃꯃꯤꯡ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯃꯗꯨ ꯂꯩꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯃꯦꯗꯤꯌꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯊꯣꯔꯛꯄꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣꯗ ꯂꯩ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯂꯩ ꯃꯈꯜ ꯃꯈꯥ ꯃꯌꯥꯝꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯗꯒꯤ ꯄ꯭ꯔꯤꯟꯠꯀꯤ ꯃꯈꯜ ꯃꯈꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕꯨ ꯍꯦꯟꯅ ꯊꯣꯔꯛꯑꯒ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛꯄꯁꯦ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯒꯤ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯑꯦ ꯍꯥꯏꯔꯁꯨ ꯑꯅꯧꯕ ꯊꯣꯔꯛꯑꯀꯥꯟꯗꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯔꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯇꯧꯕꯇꯕꯨ ꯃꯦꯗꯤꯌꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯦ ꯃꯦꯗꯤꯌꯥ ꯑꯩ ꯄꯨꯝꯅꯃꯛꯇꯤ ꯂꯣꯏꯅꯃꯛ ꯍꯥꯏꯔꯣꯏ ꯈꯔꯒꯤ ꯃꯔꯛꯇ ꯏꯊꯤꯛꯁꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯗꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯩꯈꯣꯏꯁꯨ ꯉꯟꯇꯥ ꯈꯕꯔ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯨ ꯏꯊꯤꯛꯁ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯊꯣꯏꯅ ꯈꯜꯂꯝꯗꯦ ꯑꯗꯨꯝ ꯄꯪꯇꯧꯗ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯝ ꯀꯨꯏꯅ ꯇꯧꯔꯀꯥꯟꯗꯗꯤ ꯏꯊꯤꯛꯁ ꯍꯥꯏꯕꯁꯤꯃ ꯉꯥꯛꯇꯕ ꯌꯥꯗꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯈꯪꯗꯕ ꯌꯥꯗꯦ ꯃꯗꯨ ꯌꯥꯎꯅ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯃꯦꯗꯤꯌꯥꯅ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯃꯤ ꯍꯥꯠꯅꯍꯟꯕ ꯀꯔꯤ ꯇꯧꯕ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯊꯣꯛꯍꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯃꯦꯗꯤꯌꯥ ꯑꯃ ꯑꯣꯏꯅ ꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯣꯏꯗꯕꯅꯤ ꯃꯗꯨꯁꯨ ꯑꯩ SK TVꯅꯗꯤ SK TVꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯛ ꯏꯈꯪ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯍꯥꯟꯅꯗꯤ ꯍꯧꯅ ꯃꯦꯗꯤꯌꯥꯒꯤ ꯂꯝꯗ ꯊꯕꯛ ꯐꯖꯅ ꯇꯧꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯐꯕ ꯃꯅꯤꯄꯨꯔꯁꯦ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯦꯗꯤꯌꯥꯒꯤ ꯂꯝꯗ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯂꯧꯏ ꯑꯗꯨꯒ ꯃꯗꯨꯁꯨ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯁꯨꯁꯦ ꯁꯤ ꯌꯥꯝꯅ ꯆꯨꯝꯃꯦ ꯃꯌꯥꯝ ꯂꯣꯏ ꯍꯥꯏꯅꯕ ꯁꯥꯟꯇꯤ ꯄꯣꯔꯛꯄ ꯍꯥꯏꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯂꯥꯟ ꯑꯐꯕ ꯑꯝꯇ ꯄꯣꯔꯛꯇꯦ ꯍꯥꯏꯗꯤ ꯂꯥꯟ ꯍꯥꯏꯕꯁꯤ ꯀ꯭ꯔꯥꯏꯝꯅꯦꯅꯐꯥꯎ ꯍꯥꯏꯅꯔꯤꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯁꯥꯟꯇꯤ ꯄꯣꯔꯛꯅꯅꯕ ꯑꯗꯒꯤ ꯃꯨꯛꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯍꯣꯠꯅꯕ ꯆꯨꯝꯃꯤ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯅ ꯑꯅꯤꯁꯤꯒꯤ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥ ꯐꯥꯎꯕ ꯍꯥꯏ ꯀꯨꯀꯤꯅꯁꯨ ꯃꯩꯇꯩ ꯍꯥꯠꯂꯨ ꯃꯩꯇꯩꯅꯁꯨ ꯀꯨꯀꯤ ꯍꯥꯠꯂꯨ ꯍꯥꯏꯗꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯁꯨ ꯄꯪꯊꯥꯗ ꯊꯥꯒꯠꯅꯩ ꯁ꯭ꯋꯥꯏꯁꯤꯗꯤ ꯃꯦꯗꯤꯌꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯄꯪꯊꯥꯗ ꯊꯥꯒꯠꯅꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯨ ꯐꯠꯇꯦ ꯁꯥꯟꯇꯤ ꯄꯣꯔꯛꯄ ꯇꯥꯏ ꯇꯧꯕꯇꯕꯨ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯂꯩ ꯁꯥꯟꯇꯤ ꯄꯣꯔꯛꯄ ꯍꯥꯏꯁꯦ ꯍꯦꯛꯇ ꯈꯨꯗꯛꯇ ꯍꯦꯛꯇ ꯄꯣꯔꯛꯄ ꯌꯥꯕ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯀꯟꯐꯤꯗꯦꯟꯁ ꯃꯦꯖꯔ ꯃꯌꯥꯝ ꯑꯃ ꯂꯧꯈꯠꯄ ꯇꯥꯏ ꯂꯣꯏꯅꯅ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯗꯤ ꯂꯥꯜꯂꯦꯅ ꯍꯥꯏꯕ ꯉꯝꯕ ꯇꯥꯏ ꯍꯥꯏꯕ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯀꯥꯟꯗ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯈꯪꯉꯀꯥꯟꯗ ꯃꯈꯣꯏꯅ ꯑꯁꯣꯏꯕ ꯃꯌꯥꯝ ꯇꯧꯈꯤꯕꯗꯨ ꯃꯗꯨ ꯇꯣꯛꯑꯀꯥꯟꯗ ꯃꯗꯨꯒꯤ ꯃꯣꯏꯒꯤ ꯑꯦꯄꯣꯂꯣꯖꯤꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝ ꯆꯪꯅ ꯍꯣꯠꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯀꯟꯕ ꯊꯕꯛ ꯑꯃꯗꯤ ꯃꯣꯏꯒꯤ ꯗꯥꯌꯤꯠꯇ ꯑꯃꯗꯤ ꯂꯩ ꯃꯗꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯏꯇꯧ ꯇꯧꯗꯦ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯈꯔ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ FMR ꯂꯧꯊꯣꯛꯄ ꯒꯥꯏꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯑꯕ ꯏꯁꯨꯒꯤ ꯋꯥꯅꯦꯕ ꯁꯤꯗꯤ ꯁꯨꯝ ꯃꯁꯤ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝꯅ ꯐꯖꯗ꯭ꯔꯦ ꯃꯁꯤꯗꯤ ꯆꯨꯝꯅꯒꯤ ꯁꯨꯝ ꯄꯪꯇꯧ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯇꯁꯦꯡꯅ ꯂꯥꯟ ꯂꯦꯞꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯈꯨꯠꯂꯥꯏ ꯂꯧꯊꯣꯛꯄ ꯇꯥꯕꯅꯤ ꯀꯥꯞꯅꯕ ꯂꯦꯞꯁꯤꯟꯕ ꯇꯥꯕꯅꯤ ꯃꯗꯨꯒꯤ ꯃꯥꯏꯀꯩꯗꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯇꯧꯗꯦꯅ ꯑꯩ ꯈꯜꯂꯤ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯔꯁꯅꯨ ꯃꯥꯁꯤ ꯁꯨꯝ ꯂꯥꯟ ꯇꯧꯅ ꯂꯩ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯝ ꯁꯥꯟꯇꯤꯗꯤ ꯂꯥꯛꯀꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯕ ꯃꯑꯣꯡꯗꯨꯗ ꯁꯥꯟꯇꯤ ꯄꯣꯔꯛꯄꯁꯤꯗꯁꯨ ꯑꯗꯨꯝ SK TVꯅ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯛꯎ ꯍꯥꯏꯕ ꯊꯝꯖꯕꯒ SK TVꯁꯦ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯤꯟꯕꯤꯌꯨ ꯆꯪꯁꯤꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ